अहानबदा मरुइबा पाउ कांगपोकपी अमसुंग चांदेलगी लीडरसिंग नार्कोटिक ड्रग्ससिंग मरु फंगना मुथरनबा बॉडीसिंग सेमख्रे लेखिद्रबा पाउमी लेसांगथेम मुंगयाम्बा सेंगैगी मफम नंगसी अमजु अमसुंग EGM गी थौमिसिंगना लेसुकतुना अवाव फोंदोख्रे We Ring the Bell campaign ing singani kunga humdoi popular high school khurai da hawdokre Indian Army na ahanbo ina lebag asi common entrance exam online de April 13 tagi 16 fawa pangtholagani कैथेल मानबी लंबी समजिंद्रबदी थांगनबा नुमितगी थिंगजिलगनी खुरुमजरी चितरंजन मैतेन मामी टीवी न्यूज की अहानबा प्राइम टाइम पिजरी कांगपोकपी अमदी चांदेल की मरुएबा लीडर अनिगा पुलगा मणिपुर ड्रग मरु फंगना मुथरनबा सेम साबा लोइरे हाइना सी मिनिस्टर एन बिरेना फोंदोख्रे वाफम असी ngasi कांगपोकपी डिस्ट्रिक्ट हेडक्वार्टर दा लेबा थॉमस ग्राउंड पांगथोखिबा नुमिनि सुमना सथगदबा मंगा सुबा स्टेट लेवल हन थादो कल्चरल फेस्टिवल इंग्लिश सिंगनि कुंगमदो फोंदोखिबनी ngasi हन कुमाय हदोपनि नुमिता यास मिनिस्टर गोविंदास कोंथोकजम टेक्सटाइल कॉमर्स एंड इंडस्ट्री मिनिस्टर नेमचा किगेन ट्राइबल अफेयर्स मिनिस्टर लेटपाव हाउकिप अमदी अतै एमएलए कयान सुसरुयाखी ड्रग फ्री सोसाइटी माई कल्चर माई आइडेंटिटी हाइबा वाखलुना पांगदोखिबा कुमाय सिगे अथबा मिथुंगलेंगी वारोल पिरदुना सी मिनिस्टर एन बिरेना फोंदोखिबदा एमएलए यांखेमंगाना सवलिबा बीजेपी लेंगाक असि मियामगी लेंगाकनी लेंगाक असिदा हकथेंगनरिबा इशू सिंग खुदिमक लुमना लौरी मसिमकना युमदा लोइजबा ओक योंदुना लायिंग बसलम सिंग असिदी लेंगाक असि लाकपदगी PMJAY CMICT ना लेमना लायिंग बफंगली लोइना मपालदगी लांजेलक पामिटोप सिंगना मणिपुर की लेहाउ दतिन खबदी लमदम असिगी येलो फ्रुप सिंग साक्थुंग तंखाई ताखिनी अमदी तुंगी मिरोल बुतुमना मांगहनबा यारिबा ड्रग्स पु भोट लेबनबा सेल्फाइनबा कारबार लेबतन चथरी लुरिबदी मिरोल सिगिदमक लौरिबा थौदांग असिबु इकाई खुमनबगी महुता बिरेंगी कांगती अमतगी थबक तवी कम्युनल ओय हाइना अरानबा प्रोपगंडा सथरी अदुबु लेंगांग असिगी ख्वाइदगी मरोइबा पांदम मणिपुर लेमाइदगी ड्रग्स मरु फंगना मुथनबगीदमा कांगपोकपी अमदी चांदेलगी मरुएबा लुसिंगबा अनिगा पुंदना थबक सथबा हौनबा सेम साबलोरी मसिगी फल कांगपोकपीदा अथुबा मतमदा उवा फंगलगनी हाइना फोंदोखी ऑल मणिपुर फेस्टिवल सिगी थीमसु ड्रग फ्री सोसाइटी हैबनी अदुना अखोय कांगपोकपी की डिस्ट्रिक्ट मनुंगसिदा लेरिबा पुनमना ngasi eba numisigi makhal amatagi popi की ड्रग की थबक तौदनबगी वासक लौबियो याम मरुओइना कांगपोकपी अमदी चांदेल की लीडर अनिखक यामना मरुओइबा लीडर अनिखकना आइगा मणिपुर दगी क्रमाय तौना ड्रग सी मप्रू फंगना मुथत्सिगे हैबदा अखोय याम अकुप वा तानबा लोइरे मोइदगी सपोर्ट फजना फंगगनी अदुना था अहुम मरी सिदा सुंगसोय सोयना सेंस अमकक कांगपोकपी एरिया दा हान उगनी ड्रग इराडिकेट तौननबा अफब लंबीदा प्रजाजिंग पोरंगनबा हाइबा इसे हाइजरगा हादौगी इसिलिनाव लेबिरिबा पुनमक अदुगा मणिपुरदा लेबिरिबा अखोय जाति कुंथ्रागा मरिगी इसिलिनाव मयाम पुनमक ताइना अपील तौनिंगी अखोय अमगा नुंसी सानना मतेंग पांगनरगा लेमिनसे ममांगैदगी लेमिनराबनी पुंसी सुपगी लेमिनगदरबनी तुंगी मिरोलदसु अदुबु अइना हाइबदा लाना संदोकपिगनो अइना हाइबदी फॉरेस्ट योकचे ऐसे उठा अइना हांजु नाम सुहार मन से उठाओ उ यान गनो फॉरेस्ट योकचे हैबनी सिदा बिरे लागा लेगिदमते गोविंदास लागा लेगिदमते फॉरेस्ट योकची तुरेन इसिंग लेरक्त्रे हैबनी पॉपी थागुमसी करिगी ड्रग छुंगगा इसा सिंग मांगे हैबनी सिगे अनि हुम सिदने अइना हारिसे अमना मपानदगी लाप मीदो मधु फजन खंतोगा थमगा हये ला लोइर कान हलन किसी हैबनी अखोय की मरकत मुलन गुम से हैबनी सिगे आइगे हारिबा अहुम मरी सिदा यारगदी
amtang hogot piyo mayam adu khuwa khubiyo loina aigi proposal se yabiragadi if you support me maram di akhoi kanagi against amat work to bunateba we are working the government is working for the welfare of the society our government is working for the welfare of our future generation haibani aduna masigi wafam kharje thamjaraga ai khungi forest ki lam onba ondaba adu soi sokte na laiba mayam confusion mayam ready bado ngasi hungi festival siga mari lenai mayam da social sigi media ki kuthang da manipur gi miyam maroi na chingi leader All Manipur Working Journalists Union gi member oiramba tera sapam lerek tagi leisang them mungyamba singleina masagi anaba amadagi ngarang rimsta ikhang khangaudana leikhidabada union na thamoi sona awaw phongdokri Manipur Press Club tanga sinungthila amjugi president wangkhemsa samjaina press site tawduna pangthokhiba awaw phongdokpagi mifamda editors guild Manipur amadi union gi thomi singlorina imung manung gi mioi sing saru yakhi leikhidrabagi photo da tinliba miyamna haikaleka tamki amadi Aroiba ikai khunaba utpoina minute ama tumne lepki amju amadi EGM gi thamisinga leikhidrabagi imung manungda nanghoriba awabdasu saru yakhi leikhidrabagi thawaina mapugi leikol le ingna pothab oiresano haina thongiki leikhidraba mungyamba ISTV network ta news camera person oina mathau tarongki ANI amasung Tom TV da su video journalist ama oina thabak tarongki mahakna amjugi member oiringai da union asigi damak tarama thabak singbu ningsingba mifam oina pangthok ningsingki Masagi Sainifu Mangarom Suraba Mungyambagi, Lonabi Lai Sangtem Ongbi, Gita Masanupa Amadi Masanupi Lehori, Paumi Lai Sangtem Mungyamba Singlina, Manung Matam Sadana Lekidabada, CPI Manipur State Council na, Red Salute Piduna, our Fundo Cree, Councillor Sigi Serol Amada Lekidraba Lai Sangtem Mungyamba Singlay, English Singantarani Toida, CPI the Mingsanuna, Party Sigi member Uram Kihari. Mahangna leikidabada imung manunggi awabada saruyari amadi CPI State Council gi thomi singa minute ani tumna leptuna awaw phongdokhi hairi Mima nadraba angang singbu school singda sangja phampige hairabadi tangai fadana school gi campus adu PWD friendly oiba amadi matik saba mima nadraba singi equipments amadi assistive device Thamba tangai fade haina Handicap Development Foundation gi Chairman Sapam Jaswantana phongdokri wafama singasi all children are welcome to school including children with a disability haiba pandam asida khuraida leiba popular high school da hawdokhiba wearing the bell campaign English ni kungomdoi asigi nungi oiba wafam thamnaduna haikibani campaign asi HD Foundation Jan Vikas Samiti Varanasi amadi Lilian Phones Netherlands Hariba Organization Ahum Asina Puna Kusum Naduna Sinkibani, Tharmada Social Welfare Deputy Director, Disability AS Robinson, Laisram Lekai GPG Pradhan Ngangom Zone Mitei, Amadi Popular High School Gi Principal A. Pritamji Sarmana, Dice member on the Saryaki, Mamangadi Nama Service Singasi, Tonganba Ying, Oina Yingduna, medical issues. Ni haiduna lonaramba du ngasidi human rights issue ni haina lonaba hore school amada angang taraming sanaba lakpada angang amadi nama soiba na maram oiduna admak reject tawi asumna tawrabadi SDG 2030 da lairaba muthatpagi pandam adu phangmang ngamlaroi Prithvias da lairiba sada taramanga amadi nama soiba singni makhoi si khwaidagi lairaba suoi maramdi makhoi hiram khodimakta namsinduna amadi naithapiduna thambibani na Masi khudimang asi education gi mangal phangmadagi phangdabadagi tholopani haina lawi maramasi ngasi campaign asi nama soirba khudimang lairiki mangal phangnabagi pandam dai SDG 2023 gi makhada hodopani haiki akoi angang singse akoi gi angang tara akoi gi pin chanbala pada angang amadi dum reject tawe school singsida Haibadi kagi because of my disability to number morga. Nama so to number morga angang singse means and the lap angang tara ko di angang mamdi reject to. Alo mas main to tara gi ako gi posisi malay dagi ako lai ro ba hamsi kana to pa din ko pa ba bro. Ha. Pa din ko alo lai ro ba hamsi prithvi sidagi muthat na bagi Mutak ke hai taragadi kamai tau ke ke hai bagi ki sustainable development goal hai na ko ki SDG ko 2030 kasi so kya no
ꯄ ꯍꯧꯗꯣꯛꯄ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯏꯁ ꯃꯦꯝꯕꯔꯁꯤꯡꯅ ꯕꯦꯂꯨꯟ ꯔꯤꯂꯤꯁ ꯇꯧꯈꯤ ꯂꯣꯏꯅꯅ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯃꯁꯨ ꯆꯠꯊꯈꯤ इंडियन आर्मी ना अहान बोई ना लेबाग असगी कॉमन एंट्रेंस एग्जाम ऑनलाइन दे अप्रैल 13 की कुंतरुक फाव पंगथोक लगनी हाइरिबे एग्जाम असगी तोंगान तोंगान बा मफम सामग हुमदा तरुकता तोंगान तोंगान बा एग्जामिनेशन सेंटर सहम हुमद्रा बंगादा लेबाग असदा पंगथोक लगनी हाइरि चांगिंग परीक्षा असगी ऑनलाइन दे तौगनी हाइना वारेफ लौरिबगी मरमदी चौखलबा टेक्नोलॉजी ना पीरिबा कानब लौदना डिजिटल इंडिया की स्पीड हेंगनबनी हाइना इंडियन आर्मी की साइट की वाफम असि थमलखी कुमसी सहीदगी हाउना रिक्रूटमेंट लौबगी स्टेज असि अहुम थोना खाइदुलगनी हाइरि अहानबो ओइना कैंडिडेट सिंग ऑनलाइन कॉमन एंट्रेंस एग्जाम थाबा अनिसुबदा खंगलबा कैंडिडेट सिंगबो फिजिकल फिटनेस टेस्ट अमदी फिजिकल मेजरमेंट पांथोकनी अरोबदा खंगलबा कैंडिडेट सिंग मेडिकल टेस्ट तगनी हाइरि माइ पाकलबा कैंडिडेट सिंग लिस्ट अदो प्रेस रिलीज ता रिजल्ट हाइदुकनी हाइरि एग्जाम असि नॉर्थ ईस्ट जोन की ओइना सिटीज 13 की सेंटर कुनगा तरुकता साइट तरेक मकी ओइना पांथोकनी मफम सिंग अदुदी अरुणाचल प्रदेश की नहरलागुन गुवाहाटी की डिब्रुगढ़ सिलचर की जोरहाट असम की तेजपुर मणिपुर की ओइना इम्फाल उरखुल अमदी चुरचांदपुर मेघालय की शिलोंग मिजोराम की आइजल नागालैंड की ओइना दिमापुर अमदी कोहिमा अमसुंग त्रिपुरा की ओइना अगरतला मफम सिंग असिदा CCE पांथोकनी हाइना इंडियन आर्मी की माइकेदगी फोंदोरली इम्फाल ईस्ट की अंड्रो असेंबली कंस्टिट्यूएंसी की मनुंग सना लेरिबा खुलकया की अमतंगायरबा लाइफलाइन लंबी ओरिबा आजाद गोलाइदगी नोंपो कैथल मानबी लंबी असि फिबम यामना सोकपना लंबी असिदा सथोक ससिन तौरिबा मियामदा यामना खुदोंग चाहनरे मरम अदुना लेंगांगना अमदी मरी लेनबा सिंगना थासिगी 19 फावदा लंबी समजिन विद्रबदी मथंग नुमित तांग 19 दगी मतम कक्तना लंबी असि थिंजिनबगी खोंजिन चंगसिलगनी हाइना टॉपचिंग था अपुनु मैरा पाइबीना फोंदरली लंबी थिंबगी खोंथांग असि ngarang nungthil topching tha apuno maira paibi gi oina mifam ama phamduna khanarab matungda warep asi laukhibani haina maira paibi lup asigi president naurem pisak masa debina phongdorakhibani pisak masa na hai azad golai dagi nongpo kaithel manbi taba lambi asi chahi kayagi mamangdagi asuki matik fatana lakli nong churagana lekhom nungsa saragana ufulna maram oiduna miyamna sathok sasna aduki matik wahanare lambi asi semjin midana ba local MLA amadi mari lenaba department singda hajaraba sunga se fawa semjin bidana leiri थासी 19 फावगी मनंगदा लंबी असि चीफ मिनिस्टर लोकल MLA अमदी मरी लेनबा डिपार्टमेंट ना सेमदिन बिद्रबदी मथंग तांग 19 दगी मतम कक्तन लंबी थिंजनबगी खोंजंग चंगसिलगनी लंबी थिंबगी खोंजंग असिदा करेगम फतनुंगदा अस्वंगम थोलपा खुदिमाग पालिबा लेंगाक अमसुंग मरी लेनबा डिपार्टमेंट सिंगा पुगदबनी हाना सुमाना फोंदरली MSPDCL की मखादा सुगुनु सब डिवीजन की मनुंग लेबा वांगु सनंग खोंगी ट्रांसफॉर्मर सही मतम सांगना फेंसिंग तरुकतना लेरपदगी सासन कया खुदोंथिबा कया यौरपदगी संदंग खोंग सोशल वेलफेयर यूथ क्लब अमदी WKYC कर्सर ताबी अनिना ngasi arai ba posai amade lanai paisa puthokna fencing tausinkhre fencing tawa adu yaukhiba lamdamdugi ward member LDB na phongdor khibada sok English singani tara tarutagi transformer asina mai piriba area sing prepaid on khrabaso MSPDCL na tawpham thokpa mathau taba thabak sing asi phawa tawidana leiri nungsit khara hek silakpada mai laktabagi awaba sehi matam sangna miyamna mai gi awaba khudong chadaba mai ngadana lakli mahakna hai AV cable tingbada amadi electric pole sing ayamba yadaba kaya yawriba sing asina turakpa matamda laikai asigi मियोई सिंदा असोगपन मिसिमिना खुदोंग थिबा कया यौरपदगी नागथोंगनबा क्लब ना मतम की ओइना इलेक्ट्रिक पोल सिंग सेमजिना लेरे हाइदुना अथुबा मतमदा मरी लेनबा सिंगना खुदोंग थिबा कया सिंग असि थोक्त्रिङैदा मथौक ताबा थबक सिंग पाखेपिना वफम फुंगरखी फेंसिंग तो अदुदा क्लब की मरो एबा मियोई सिंग अमदी वॉलंटियर कया सु सरयाखी Manipur State Committee of Communist Party of India Secretariat na CPIM gi Politburo na demand toriba Prime Minister Narendra government na hanagi Jammu and Kashmir Governor Satyapal Malik sirakliba Maral Singh asumba paukhum sing pigadabani haina haibagi demand asi support tori haina khetmayum Sanda Secretary CPIM Manipur State Committee na thadropa sirola mana hairi MP Modi da siriba Maral simapung oina पुलवामा टेररिस्ट अटैक ता CRPF जवान निफु सिखिबा असि सीरियस ओइबा लेबाक असिगे सिक्युरिटी कंसर्न ओइबा मैटर अमनी इंग्लिश सिंगनी 18 की फेब्रुवारी 13 CRPF जवान सिंग अदुना बस अमदा तोंगदुना
security personnel sing amarongi convoy marakta chalingai pokhai ba yaba polam sing puba SUV amana hariba CRPF personnel sing tongba bus aduda thomjiladuna pokhai khiba thodok aduda CRPF jawan ni fusiki aduga kaya amana asopa nangki Satya Palmaliki interview amada mahangna hai CRPF sing aduna makhoi bot transportation to nabagi aircraft civil high ki adubo government yabikide Fulwama attack adu government incompetent oibadagi thokibani haina mahana government bumaral city hari wafam asimag MP Modi mahagna high ki adubo MP Modi na mahakpu tumina lenaba khangalaki aduga national security sing safeguarding tobada government ki lips like the hierarchy Constitution ki Article 370 amasung 35 agi marumda Jammu Kashmir state asigi dissolve tawduna Union Territories ani kharutuna thamlibasi Indian Constitution apiriba article abrogate tawani haina maral siri modigi government asina issue sing asida tumina laisiliba asi national security unity amasung integrity da asowa sapu amori modi government asiriba maral sing asi national security ki interest amasung constitutional sanctity Napigani sensity sing yenga respond to Godabani Prime Minister Modi na tumina Letopayaro Hina Serula Sinahari Ngarang numidang sitkiba akan manong lenung sinamaram oraga Surasanpur district amasung kumbida leba yung kaya amang atatuhan kre hari Pawas na makha tarduna ngarang numidang pung tara makharum tarap matamda yam na kan mawong da sitkiba nong lenung sit aduna Surasanpur district ta yam drabada yum nipan amasung Surasanpur Medical College ki saru kharasu amang atatuhan kre hari Lilong Police Station ki team amana gari huran ba miyoi mari fagat khibagalina engine number sing singdoloba gari ani recover tawre hari police tagi fangba paw amagi matung ina Thawal district ki sangayong from part 1 da leiba MD Malip Sehini Fumdoi apopai MD Nurumuddin na Swift car registration number MN0AS 9855 asi April 3 SBI Lilong branch manatagi huran ke haina complaint torki Gari adu huran liba miyoi adu Thawal district ki Mojing lam khaidagi Maibam Sarukhan Elias Sanathoi Sehi Kuntrani Thoi apokpa MD Hakim na hainasu campaign adura palali report asina yumfam orega Lilong PS na Sarukhan bu masagi yumdagi April 5 da thiba chatpada silver masugi Swift car ama fangmadagi Lilong PS da verification gi damak purakhi hari police na verification sathaba matamda gari adugi B pillar metal scrap mathakta thariba number aduga manaramdi aduga Gari adugi chassis number adu semdok lamba yabagi singnaba lebana Sarukhan amasung car adu April 5 gi numidang pungnipan da fajin ki hari Swift car adugi registration number adu Parivahan website ta check tawa matamda Yaripok Lairong Thel Malom Maning Laikai da leiba Kaisam Sanjit Singh sei kungamanga apokpa Jivan Singh gi mingdal register toramba thinaki chamana registration number singda number da Sanjina Thoriba silver machugi car adugi engine amasung chassis number sing adu asingbo oiramki makhatana police na complaint adu Lilong police station da Lilong police da kaukhanaba honaki adu mahakla khide tungda Lilong PS na April 13 MD Abdul Matlib Lilong Khunau area dagi numidang pung 10 tabu matamda hura lakwa gari thambagi maralda police na faki hari amaromda thasi gi tara manga da Lilong Kalai Khong area da hura lapa gari singlai habagi pau phangmargi Lilong PS ki osina lusingba team amana nungthil pung mari minute tara mangarom tabu matamda mafum adra sangsin ki police team aduna I20 angoba masugi registration number MN01AS 1001 oriba gari ama Kalai Khong crossing dagi chingnaningai oiba mawong da khamna leba thena ki hari gari aduda driver seat ta Gari aduda driver seat famduna leramba nupa ama detain tokhi police tang gari aduda makha tana check tawa matamda gari adugi front seat makha da gari adugi vehicle identification number thariba adu yengbada semdok lamba yabagi mawong da leramba thengnaraki mahakna makha tana OBD scanner sizinaduna thijinbada gari adugi VIN adu semdok lamni haina khangmangamki Parivahan website ta yengmada MD Mujibur apokpa Daulatun Mojing Wang Mataba Thawal district ki mingda register tawngki MD Mujibur da verified toba matamda mahakna gari adu Guwahati GS rota leiba Mukesh
Hyundai Koba dealer amdagi English kunma thoi January kunma panda lerpa gari ni haiba khangam ki driver seat ta famdra leramba nupa adu wahang pahang tawa matamda mahak MD khamba se kunthaga taru apokpa Kabul mayang Imphal Bengal dagini hairi Mahangna police ta phongdorok pada gari adu Santhel awang lekai dagi MD Mustafa se kunganipan apokpa Abdul Salam na se asigi January kulhumda de gari adu huralakpani haina khangam ki Lupa lak marida ngakpigani khangba ngamaga lenana lupa lak marida bandop thamnaki masde MD Mustafa ga nakna lunaba MD Khurshid Aslam sei kuntra manga apokpai MD Bahaudin Santhel makha lekai da bandop thamba matamda hakthengna chene hari tungda lilong police na MD khamba amsung MD Khurshid gari huran bagi maralda phaki hari Ziliarong United Front JDF now central government ga April tarama panda political dialogue sathaba horgani maramaduna Ziliarong Prajamiam na dialogue asida support amsung cooperation PBO haina lalhalup asina appeal taruli Aini think khraba lalhalup JDF amsung government ga asiat pa thajanaba amagalunina cessation of operation peace agreement sign tawnar amatung party animaki nakal lagi political dialogue sathanaba khongthang asi paikhalakpani haina lobasigi deputy secretary ministry of information and publicity alur shekhona thador pasirol amana hari jeliarong bo nungsijaba mipum khudimakna amata oiba wakhalun galunena mass political drive chathaduna aikhoi amata oinai minabagi right lady maramaduna aikhoina union of india gi amakaktang oiba administrative unit amagi amamakna leminaba nemina shi haina JDF ki sirlasina hari jeliarong gi oina yamna sanglaba political movement asi makhal kaya gi awaba kathokpa galunina india asi ningkha tambara bahona bada asuba thodang lokhiba sing jeliarong miyangna kawridabani jeliarong na makhoi gi praja singbu india gi citizens sina fangliba rights amadi duties sing asi mamagi government na thausabiram dabana maram oraga Lana lamjing bagi mami tari haujiti Prime Minister Narendra Modi gi lising makhada Jiliarong praja singna pamliba sing masak khangduna akhanaba mieng amagalonina Jiliarong gi tongan be issue sing thabak oina onthonaba political dialogue asi sinakhibani maramasina Jiliarong historical amasung political issue sing asi central government ga political dialogue Jiliarong praja singi yaifranaba settlement ama sodana purakpagi achawa thajabalai haina sirol sina hari How Kiba Nomajing Numita Urkhul District ki Manung Sanba Maijailung Daleba Dukan Park ta Lanmai Sakpada Lam Ekar Amarom ki Sangda Oigadaba Amang Ata Thokre Hari Hongdorok pagi matung ina How Kiba Nomajing Numiki Nung da Wairam Khanghaudana Lamai Sakpa Horpadagi Khunjas singna thortuna mai kananaba langnaki Lanmai adu asuki matikan manamaram oiraga mai kanmangam khidi Khunjas sing maikai degi lanmai sakpagi thodok adugi matangda Urkhul Fire Service Station da khudakta pau pikhi Urkhul Forest Division gi DFO Sangam Sali amasung Fire Brigade team ama police ka lonidana lanmai sakyong fam adura lakhi lonina Fire Service amadi mayam singna honabadagi lanmai adu muthapangam ki hairi State asigi itihas oina lehoragada ba nungjau amakhaktana saba makhrai makhelda oinam gi singi khungang amada oneme kobamye amana yungkhakhre mahak oinam singi jaga amada lebani hari S Pokhreni makhramai isip na mahaki khusem asi uthokhibagaluna yafi paujil superior ki hari hariba thoramasida village authority amadi Makhel village ahalamana su saruya ki haina pawasina hari Tharamasi oneme amadi makramaina puna sinkhibani hari village ahalaman leaders youth amadi onam khulgi khunja amadi tafau onemena itihasik oihoragadaba tharam asida saruya ki hari Hanagi Zilerong Union AMN gi president gi from Puramba Amadi Naga People's Organization NPO gi su president ana from Puramba amuka mai ngasi April 19 Ingising kungo humdaida Siza Hospital da koina laing laba matungda laikhide hari mahaku kai khumnabagi thoram ngasi nungthil pung 12 taba matamda masagi leifam namdunlong Imphal East ta pangthok lagani amadi mahaki aroba thoram na None district ki Longmaida leibda pangthok lagani hari
Weather Department state ahumda orange alert for dangerously high temperatures lauthokri. State sing adudi West Bengal, Bihar amadi Andhra Pradesh ni asida sunatana Sikkim, Jharkhand, Odisha amasung Uttar Pradesh taju sabagi sang wangmana alert zone oirpa yabagi sang yomna leri hairi. Haukiba ningthaukaaba numita India da khwaidagi saba mafam asi Telangana gi Jaya Shankar Bhopal Pali district na oiduna Sadin Nifumari Dasmik Taruk degree Celsius yauki amadi Uttar Pradesh ki Sultanpur dana Sadin Nifumari Dasmik Mari degree Celsius yomna saki. Punjab amadi Haryana da hitwai ngakthok naba numit thokibagum thangnaba numitasu adamak hitwe thokani hari. Housing nongmagi saba sang hingalakpa namaram oiraga Chief Minister Manik Saha na ngasi dagi hauduna April 2 faba state aduda leba government mehiloi sang sing suti lauthokre hari. Asabagi fibam asina angang singda dehydration thoktana masa solapa yai hari aduna mahakna private school singdasu mai tampham sing suti taunanaba appeal torki hari. Tripura da school lising mari sani kunga taru state na salaiba amadi satana lakh taret Lising ani lay hari college amasung university gi oilandi athingba asilati aduga hojik sariba gi sang asi sada 38 degree Celsius hengalakpa yai haina weather report asi singda pali hari. Yagi oina hokiba pung kunmari asida COVID-19 na mioi lising tare satru kuntham doi nong na han khre hari. India gi oina active case lot lising humfuma thoi sani kuntham doi ni active case oina sada sumna ama mari ni recovery rate na sada marfudani pan humfuni pani hari. Apunba recoveries na crore mari lakh nifuni thoi lising nifuni thoi Samri humda mari ni nungtigi positive oiba rate asi sada ahum dasmik taruk ani ni weekly positivity rate na sada manga dasmik mari ni haukiba hojik fawda crore marfudani thoi dasmik mari ahum test tokre aduga pung kun mari asida puna mioi lakh ani lising tarama thoi sumna kungama pan test tokhi hari. Howzik sathariba Russia amasung NATO gi sathariba lan asida Pentagon dagi leak oikiba document gi matung ina NATO special force Ukraine da laktuna leiri hari kinari badi makhoi ga Russian force amadi western military bloc ki marakta khudong thiba ama tholakadra haibisini NATO gi force ina Ukraine da laglibasi howji power subsaba maram khangmangamdri hari adubu Moscow da leptna conflict asida military bloc hengat hakthengna yawi haina Hanjana High Krabani, Charana Western countries tagi special force Sama American Kangbu Dozen Amai Hena Yano Ukraine ground operation Chathari Haina Pau Mana Lik Oina Si Sang Amana Hari classified document that Mars Kunga Humdoi Aron secret Haina Mark Tawasina Haukibat Hada US ki special force Tanamari Ukraine the Lady Hari Post Asi at source Yadana Hariva file Asi Asing Mani Haiba Yaru Hanesu Hari. Yamna sensitive over document amana Ukraine military gi tawangamba amadi asonba sing mateng pangliba sing pau su yawriba amadi US intelligence assessment su yawriba amana ama social media sites sinda saiduna leiri hairi makha tabada sanamagi pau pijari Suresan Singh ke CSI CVE Memorial Football Tournament ge humphumari rak suba lemjaningai oiraba tournament asi lakliba April 13 dagi hauduna pangtholagani haina All Manipur Football Association gi President M Ratan Kumar na artificial turf lamlong thongkhongda ngasi pangthokhiba pawmi singa unabagi tharna phongdokri mahakna makhata na tournament asi babina group na sponsor tawduna pangthokani haiba wafam thamki amadi Manapi bagi paisa masing asi executive council meeting ama hayeng pangthoklaba matung lepkani hari makhatana amfagi secretary L Geotrimoy Royna Miamna tournament asiba puning thapapiduna mai pangna sinbada mating tabiu haiki tournament asigi main oiba eventi artificial turf lamlong thongkhongda sanagani amadi final match ta Khumalampak main stadium da pangthokani haina makhata ki tournament asigi ticket ki mamal amadi prize money singa simiyam da athubada khangalagani amadi tournament manungda makhal amatagi ban bucket na singba tawidana ba miyam da appeal tordi hawjik aroiba da maroiba paw amukhana
Kangpokpi amasung Sanel gi leader sing narcotic drug sing maruf fangna muthana ba body sing semkhri. Lei khidraba pawmi lei sangthem muyamba singlegi mafam na ngasi amju amasung EJM gi thongmi singna lei sukatuna awa phongdokhri. Wearing the Bell campaign in Singani Kunga Humdoi Popular High School Kurai da Hodokri. Indian Army na ahanbo ina lebagasi common entrance exam online de April 13 tagi kuntaru faw pangthuklagani. Kaithil manbi lambi semjin rabadi thangnaba numtagi thingjilagani hairi. Ngasigidamukta di MAMI TV News ki ahanba prime time matang stilo sinjari miyeng tabiro pun puam kahana khurumjari.